Hai mayam ngasi amuk anouba video ama puduna lakjari mayam ngasidi nungthang oire nungthangda oina tawjare mayam ado ngasidi nungthangda oina charani aina tawjaba mathelsingse mayam asida jerum thongba ama leire adugi asina nga thongba ama mayam kanla thongba ama adai asina akhoi lafu iromba ama ꯃꯌꯥꯝ ꯀꯥꯂꯤ ꯄꯨꯖꯥꯅꯤꯅꯅꯦ ꯃꯄꯥꯟꯗꯁꯨ ꯕꯣꯝ ꯀꯟꯅ ꯊꯥꯅꯔꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯕꯣꯝ ꯊꯥꯅꯔꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯖꯔꯒꯦ ꯃꯄꯥꯟꯗ ꯄꯪꯂꯥꯡꯇ ꯂꯥꯡꯉꯤ ꯃꯌꯥꯝ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯍꯩꯗꯣꯛꯑꯒꯦ ꯃꯄꯥꯟꯗ ꯂꯥꯡꯕꯅ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ 하울의 mẹ mấy này sẽ tân bình năng hàng hàng nhà bạn thốn ta này chaning ba adi mi pullaga na khara nungai nok ningba ngang ningba pui ndo ithon ta ni na ko nungai te aduna ne tan tan adu ngangi mi do mukbang di video di thangata jada na video se semjabani me lafu iromba haure bom ju kan thanare taningdaba thabi ama lagere na ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯂꯧꯗꯦ ꯑꯩ ꯑꯉꯝꯕ ꯑꯩꯅ ꯆꯥꯕꯗ ꯉꯝꯖꯒꯗꯕꯗ ꯃꯌꯥꯝ ꯂꯧꯖꯕꯅꯤ ꯌꯦꯔꯨꯝꯁꯦ ꯂꯣꯀꯦꯜ ꯌꯦꯔꯨꯝꯅꯤ haure ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯥꯂꯤ ꯄꯨꯖꯥ ꯑꯣꯏꯈꯔꯦ ꯗꯤꯋꯥꯂꯤ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯝꯂꯣꯏ
ꯑꯃꯨꯛ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ꯫ ꯀꯟꯅꯥ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯃꯔꯨꯁꯨ ꯌꯥꯝ ꯌꯥꯎꯕꯅꯤ ꯀꯟꯅꯥꯁꯦ꯫ ꯍꯥꯎꯔꯝꯃꯤ ꯀꯟꯅꯥꯁꯤꯁꯨ꯫ ꯃꯌꯥꯝ ꯏꯊꯣꯟꯇ ꯆꯥꯕꯩꯅꯅꯦ ꯅꯣꯛꯅꯤꯡꯕꯒ ꯄꯣꯛꯇꯦ ꯃꯌꯥꯝ꯫ ꯅꯣꯛꯄ ꯈꯪꯗꯦ ꯉꯥꯡꯕ ꯈꯪꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯑꯕ ꯑꯗꯨꯅ ꯏꯊꯣꯟꯇ ꯉꯥꯡꯉ ꯀꯩꯅꯣꯝꯒ ꯈꯟꯕꯗꯣ꯫ ꯂꯣꯏꯔꯦ꯫ ꯉꯥꯁꯨ ꯌꯥꯝ ꯍꯥꯎꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯁꯤꯗ ꯃꯌꯥꯝ ꯑꯩꯅꯅꯦ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯉꯒ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯃꯊꯦꯜ ꯃꯀꯣꯏꯗ ꯇꯧꯖꯕꯅꯤ ꯃꯌꯥꯝ꯫ ꯃꯊꯦꯜꯒꯗꯤ ꯌꯥꯝꯗꯦꯗ ꯑꯗꯨꯝ ꯑꯉꯝꯕ ꯈꯔ ꯇꯧꯕꯗꯤ ꯑꯗꯨꯝ ꯊꯥꯡꯒꯠꯆꯕꯅꯤ꯫ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ꯫ ꯍꯪꯒꯥꯝ ꯊꯣꯛꯑꯦ ꯃꯌꯥꯝ ꯑꯅꯧꯕ ꯍꯪꯒꯥꯝ ꯌꯥꯝ ꯍꯥꯎꯋꯦ꯫ ꯏꯪꯊꯝꯊꯥ ꯆꯪꯉꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯔꯅꯤ꯫ ꯏꯊꯟꯇꯅꯤꯅ ꯃꯌꯥꯝ ꯉꯥꯡꯐꯝꯒ ꯈꯪꯗꯦ꯫ ꯃꯤ ꯑꯅꯤ ꯆꯥꯃꯤꯟꯅꯔꯗꯤ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯗꯨꯝ ꯉꯥꯡꯅꯤꯡꯕꯗꯣ ꯄꯣꯛꯏ꯫
ꯃꯔꯨ ꯌꯥꯝ ꯌꯥꯎꯏ ꯀꯜꯂꯥꯏ ꯑꯉꯥꯡꯗꯒꯗꯤ ꯄꯤꯖꯖꯥꯄꯣꯠ ꯅꯠꯇꯦ ꯇꯞ ꯇꯞ ꯇꯧꯅ ꯆꯥꯕꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯃꯤꯅ ꯒꯤꯠ ꯒꯤꯠ ꯅꯝꯅ ꯀꯃꯥꯏꯅ ꯆꯥꯔꯤꯕ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯁꯨ ꯉꯝꯗꯦ ꯃꯌꯥꯝ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯊꯕꯤꯗ ꯆꯥꯊꯣꯛꯈꯤꯒꯦ ꯉꯥ ꯃꯀꯣꯛꯁꯤꯅ ꯆꯨꯞꯀꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅꯁꯨ ꯍꯥꯎꯔꯦ ꯏꯟꯖꯥꯡ ꯑꯅꯤꯃꯛ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ